Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasi sumahusagom Toungamba 15 suba tangkak amok puduna lagjeri. Punna taminarasi. Nungtigi chatli sanathoigi yumda adubu underground gi kadudi thiba phangde. Message amadi thoiba hingbagi wafam ngamba sanathoida tamde. Sanathoido college kambasu haure. Laina disigi wari ki matangda amata khangde. Kana amatana mangonda wari sigi matangda haide. Prem ga James kadi wari pumba khange mating siyam pange. Sanathoi phone su paihandre wari saningba kanda ngambadagi lauraga sahanba natana mangonda piduna paihandre. Ngamba sanathoina yumdagi mapan thokpadai yum hanjindri fauba kuisen senajai. Maso college kabaga chap manarabani. Numitu sungamba sanathoibo thinnaba loishinba loiraga makhada kumtharakduna gari thokdokduna gari mathakta tongduna makhongna ngakduna leiri. Ngaihaki matung sanathoi su kumtharai. College uniform selecting asidi. Ngamba ngakna sanathoide yengi. Frog icham chamba komit yobi ama selai. Yet kilang jumde side bag ama suyali. Punsinduna teraiba masamduso ngasidi thadurai. Mai mitte hanagom karisu kerakte. Kaino college abo adumaina chatuira. Sanathoi kumlakte. Gari maningda kakhatuna tongi. Ngamba mamaido sanathoi romdo onsilaktuna. Sana kaino khumdrisiba. Sanathoi ngambada yengaga. Ahimi unaruge. Kana kadaida karige. Yam hangi tauro thingani. Nuparo nupiro. Nupa yaraba jalase. Yare ngasi jalarese. Aine khuidausi saugalakadore. Adudi ai otoda jatkrage. Asi hairaga kumthage dawi ngamba araikhe suktoklaga. Kaidara bele chatuise. Sangaithil. Ngamba kumagdre isumdo suktuna garido start dauraga thauba haurai. Anidu aduk sangba lambido wangangnade. Ngamba na side class dagi amuk sanathoida yengakpada nokmi adum dauraga lairami. Madi adu uba khuding khuidau saugotpa adum hingalai. Majindo murum soli. Nupauni ni haraga nokmi ga tawardana. Nungaini. Nupaga loi mamit ko thokeba. Handak aina wakhalse khara khallingai sida romance ithokdokdaba sida masi nupise aina udringaida class da nupaga koiri oiramniba. Khangni ngasi khangniba aina khangni haisini. Anido wasuk ngangnadana sangai thelo shilakli. Gari park tawramlaga ticket kaklaga sanathoina hana mangthaduna nokmi chatli. Ngamba su pisumdu suktuna matung inarai. Sanathoi bench amada changsanduna phammi. Ngamba di famde nakoi koyeng yengi pisumdu suktuna. Sanathoi ngambada yengaga nokmi ga tawrakladuna. Shida famo. Sanathoi na nokmi tawraga hairakpani. Ngamba mamaidu soklaga sanathoi de yengai nokmi laibaduda sauningbadu khangyen hengalai. Yam nokningbra nang ha yam nokningbra ba kaidawaina nang nanoiduba nayado satchane he. Kaigino nangna dugam sorry duba. Ngamba bisumda soklaga sanathoi de moni yengai. Kanana laktuse unadodo sasat unar ai thabak yam lewe. Sanathoi mamaido khazik nonthaduna nokli. Amuk non khalakduna ngambagi furit ki khudangdo haifet paiduna chingaga hairai. Famulao sida. Ngamba sanathoi na pairiba furit khupaiduda yengi. Aduga machindo haifet kapairaga mamaidu laithokduna hairai. Nupao naramdaigi theminine. Yam haire maung mandana. Sanathoi furit pairambadu thadoklaga maso fatlep khalakduna wa mahaigadabagi maong tawrakpado khonjel amana thatkre. Dangamba natro. Anido khonjel dugi maikai lomda yengai. Nupi ama full makeup ni kirido. Phajaba so aduki machik phajai.
Ngamba jiblaga misum nama inkalaga nupidu da yingai. Nupidu prap jangsalaglaga Sanathoy da yingaga noksali. Sanathoy ngakna nupidu da yingi. Adudagi amok ngamba da yingi. Toungamba sida kaitawala haino mana kanana? Ngamba nupidu da yingaga. Ngaiko mana kanano hangdringaydane nangna kanano hanairo. Ay athoybini kaino masak hangdraba? Ngamba mangakto haifet nomlaga. Oh, kange. Yam phazathomba sida kahaurini ne. Nupidu acting karigo tawraga noksale. Sanathoy tawribadu sum yengi tumin wa ngangbadi yawrakte. Nupidu Sanathoy da haifet yengduna ngambada amuk onsinduna hangle'e. Ado Toungamba masi kanano ba? Mini kaino mi oyna lebrisida kanano mangjile. Sanathoy ngambada yingai. Aduga machindo haifet jinkalaga. Ay thomage. Si hairaga jetpa hawkre ngamba so nupidu do onsilaga. Ay khushaini nate aigi nupini. Si hairaga matung inaduna lae. Sanathoy gari manakta leptuna leirami. Straight face ni saurira kaidawrino yengbada haiba ngamde. Kaino nang mi unani haidayne? Yare unararoige kona unarage. Ay malomda haifet hinbiramo. Aduga nang thabak lay habado adum chelo. Sauraga hairakpa nate tapna hanagum adum hairakpani. Ngamba Sanathoy da ngaklap haifet yengi. Asengbay unadrasu yarba? Yare. Anido garido thawduna malomlomda lae. Gate ki sodu hangdokduna manung changai. Hanaga manadre yam nalabani sengdokpadagi. Thong hangduna changamdayda Sanathoy mamaydu fad ngambaromda onsilaglaga. Thabak chani haidu chalo. Ngamba Sanathoy da munna yengduna. Aina saugena tawraga nang noina nei khalakpadongna tawrisi kaigina. Lao manungdane romance ngakta tawge. Ngasidi khoidaw yam saugali. Asi haiduna Sanathoy bo khudang pairaga manungda pusilae. Sanathoy makuttu phat satoi. Aduga kaishu hairamdabi library karomda lae. Ngamba sumatung inarae. Ngamba khongkaptu khara laurap thangduna Sanathoy ki mangda phat lepsele. Thamoy manungda sangba male aigi sanase. Aidi kaigi sangdoiba? Sauridudi ado nangno nagena tawrido kanano ba? Aina lohong sirana khanba nupa ama lay. Aduna sirana lakpani. Ada aina mingonda disturb tawradrana unharagdre. Ay saurakani sana. Aina sauradine kaya natay jariko. Tabli ama siso adum kumlae. Saunuda aigi unaragdraso nangidi unaraydudi. Aigi mi unaba chatpanate. Nangi mi unani na chatpane. Aidi khangnaba mi thengnabaduda ichamchamna kaunabane. Aigi shu haidi. Sana. Sauningaso mapan thokna hairo. Manungda sauraga ai bot kano. Saude me. Ai bo kaidawai saudoino. Tapna pirakpa pokham sina mahele ngambana prok chakpa. Nakanda lairiba lairik haparek tuda khutum tasinduna safu kanna thenjilli. Yauramba lairik singdo leimaida loina tarakle. Makhuttu so I thokle. Sanathoy pakhatna ngamba ginakda changsilae. Makhut asokpadu paige tawbaduda ngambana fatkan thoklaga. Angonda sauragane thina ngangakdrabaw angonda kem harakana. Sanathoy idu ubada pakhattuna kapthorakle. Ngambagi pambomda kinna thinduna kapngang tawre. Nang haisine I loina thoeto. Nang bo sono chubra ha loina narani se. Ngamba kinna thilliba Sanathoy gi makutto I thoklaba makuttuna pharaga. Adudi aingonda thina sauro. Ngawba sono Toungamba. Ai nangwada kaidawai saudino hairidana. Nangi mangda atopa nupi kongnabai. Sorry ne. Aisu sorry ba. Khangbra. Adi sida halaiba.
Asi hainduna makut phariba makutu mana mukpaiduna sofa manakta puraktuna famali. Haugatuna chitki tawbaduda ngambana khudangdu pairaga. Kaidano? First aid box lauruge. Lauranu yare. Sita famalao. Jingsinduna famali. Sanathoy begtege rumaldu lokthokduna ngambagi asokpa makutu yasilli. Sana. Kaino ngawba? Kangnok nokthore ingambado. Nangbo isau langbaga haibro? Langawroja. Ha, school de isau langbagine maming chatlini. Nangni isau langiba. Karigi langiba nangde. Nupano koigi hairakpai. Ngamba kangnok nokthore e. Kaino? Kangnok noidubo ngawrba. Ngamba nokpudu khangnaba mamayda koi leilei. Mamay leibada floor da lairik mayam chairidu ubada haugalai. Aduga lairik singdugi managduda famthai. Sanathoy su changsinduna famtharai. Ngamba lairik ama hangdoktuna yengi. Drawing book ni. Aina class 6 karapada yekpaini. Sanathoy na hairakpani. Ngamba sanathoy da yengduna nokfet tawsilai. Sanathoy sho chairiba lairik singdo amamam talawkhatli. Notebook ama paikhatuna. Sidi papagini. Sida kama yarmi ba. Ngamba su yengai. Sanathoy makutna pairamba lairik singdu thamlamlaga notebook tu hangdoktuna yengi. Yumgumba amagi sketch ngangtani. Ngamba haifet ingambadai Sanathoy ki makutagi notebook tu lauraga munna yengi. Machinda momon noklai. Aduga Sanathoy da yengduna. Underground lady. No yung figure ni. Mani. Ngamba na uriba sketch ado Sanathoy hoige mayumgi maong madaw ado sadringayda thoiba na hana yekduna thamlamba ado ni. Ngamba fuk haugatuna mangolom da thorai. Sanathoy so tanaduna matung inarai. Notebook tu da amuk yengi aduga mangolgi kachinoy na layriba ka ado da jangsilai. Storeroom oibani. Pumchay chairibani madumadi makoy changdri. Hana koyot otuna thirambagi mamini tariba. Rumdugi kachin oirapna amanba painting ngagta hapa upu macha malayribado madugi managta changsilai. Painting singdo khara amana makhana pumchay chairi. Khara amana upu manungda machoy leiri. Ngamba changsinduna upu machado haifet inthok na balakne. Adubo pak na ngamde. Sanathoy prap changaktuna. Sidi inmayadabane machi sungingning ngamdabane. Ngamba ngakna Sanathoy di yengai. Upu se papana haibada lingba yadaba upu ni na hairambane. Upu sigi manungda mamal yama posak mayam amalay. Aina exam pass tawba numita haigen hairambane. Ngamba Sanathoy na nganglibado tana upugi mamay singdo hangdoi. Manungda yauriba painting mayamdo hek hangtokpaga loina makhada tarai. Si upu se sosung londabra. Londe. Ngamba tarakliba painting singduda munni yengi. Yum, scenery, pets, traditional dance kumbana anambane. Thoidokpa maduda yengaga wakal thokpa yaba amata yaude. Phone ki ringdo khinglakpaduda lokthokduna yengi. James ki call oirambaduda call du set paikatli. Nekai lege. Sanaga malom delay. Ekoi shiyosile lera modode. Oi, karaturo. Phone thambaga ngamba Sanathoy da unsilai. Sana, lao. Mapanda da James oila e. Moiga pulaba amuk jangasi. Anido mangol de lepduna ngaihaklay. James oiso laglay. Wari liduna tahallay. Ayik paduso puthokduna yingminnay. Maridu pulap amo storeroom gi manungda changlai. Prem ga James kaso munna yengi. Adubo makoy khanba ngamdre wakal thokdre. Mafam sidagi underground floor gi changfamdo soidana di oiradra. Yekliba figures digi matung inade soidana oirani. Adubo upu se lengba ngamdaba ama oiribasibo karamnano sini.
Sanathoi upuda yauriba paintingsingdo makhanda loina inthaba haurai. Ngambana makuttu faraga. Kaino sana? Sanathoi ngambada haifet yengduna. Upusina lambine. Paintingsingsina kari khomlibana haibada hana yengse. Chume machina haise amuktang yengse. Makhoi mari changduna paintingsingdo loina lauthoi. Amata yaudre upudo pumhanghang le. Adubu karisu phangdre. Sanathoido upu manungda changduna upugi room singdugi side ahumda khajiliba upak singdu induna yengi. Adubu ahongba laite. Thoi ngai ko thoro. Amta muna yengise. Underground floor haibanina makhada laigadabane. Aduda illaga phangloye. Premgi wahaiduda James wakalama lakbagum ningkhang phamdarai. Aduga upugi makasingdo makutna kok thaduna yengi. Mayai thangbagi sounddo mayamga manadabaduda leplamba ahumdu sofam tharai. Koyeng yengi kadaida hangdokpa yaba haibado. Adubu ubadi fangde. Maridu pulap amuk lepkhalai. Adubu khongfam chahangdabadagi Premdu khudi thiduna upuda yaisinduna tusange tawbaduda upu makhagi upakdu mathanta hangdorai. Steer ningthina semduna kumthambagi lambi ama piribaduda marido ngakna yengi. Ngambana hana mang thaduna steerdo kumba hawi. Sanathoina second matungda James ka Premga. Steer amani kumthabaga pumamamle. Ngamba tungda lamagduna Sanathoigi makuttu pairai. Aduga makut namana mobile ki flash tu thanduna kumtharai. Floor hek yogaga phone singdu puthoknaduna flash thangalai. Steergi hek nakalgi wallduda switch box leiribaduda Premna chingsinduna on tawi. Maina pumngan ngali. Yamna chawba kanate pitru pikpa kani. Kadugi kachinda upu macha fit manga mukta wangba ma leiribaduna tana atay kariso leite. Upudugi managda changsilai marido. Lok taude puna macha makakpali baduna tana. Bai, hangdo. Ngamba sora sangba mohondo anga upudu hangdo e. Ti chang mayam ama yaurami. Yamba, mathaktoina yengorase. Aduna farni. Ti singdu khara painaduna marido mathakta kakhalai. Mayai kala changakduna sophada phami. Aduga purakpa ti singdu table da pulap thammi. Property ki che jangna anam mamaline. Atai kai yauge chi se. Inkol gi che, lau gi che, orphan gi oi bache atai chi jang mayam amani. Sanathoina paikat bachi marak amadagi photo ani tarai. Paikatuna yengbada mamit laukhorai. Mi hatle. Machinde khara kalap laurai. Nupa ahumdo mana pairiba photo do lauduna yengi. Kesona nupa ama thangna thinba. Aduga amana ina punglub-lublaba nupa amada khongpakna kawbagi photo ni. Premna memory card amaso che maraktagi phangduna puthorai. Phone amada memory do hapjili. Aduga kari yawba haina maridu yengi. Records khara aduga video ahum amaga yaurami. Ngamba Sanathoida haifet yengai. Aduga Premga James kada kona yengase haibagi ingit ama tawi. Anido so gyan taraduna. Kai kona yengase yumlomdoina halasi. Oi yumna halasi. Sanathoigi so hairakte uriba photo duda mangayhak tarang chatkri. Ngambana Sanathoigi makuttu tapna paisalai. Sanathoi wakal tarakpagum tawrai. Akibado khangnaba honabada ngambagi makutto makut ani changduna kanna paisalai. Ngamba makut namana mangonda kanna paisiliba makutta tapna nanthabiduna. Sana kiganuse akhoi mayam lerisidi lao yumda halase. Sanathoi hoi haibago mangakdunomi. Ma akibaduna karino kanano khangningba amata poktre. Marido ngambagi yumda pulap lai. Aduga memchada Sanathoibu sinaramlaga James ki mayumda ahumdo muklai.
James ki room dani ngamba ki phone do puthok tuna video yauribado hana yengi. Hai, minai, na thibung na ina thakbiraga wana migi ngang basai. Aina hujik nang hatbada kana laktuna nangbu kanbirane. Napunsido swaida mathung maram khangdana loina loiba tabani ne. Ha. Kesona asi haiduna mamai mamet pungkai kairaba ina punglup luplaba nupa duda kaushile. Nupa do makutlo na duna yam wana hairi. Sir, I can't be. Wado ngang manangdi keso maningdi ye panongmay duna nupa do gimakok magtada kamkiba. Matangi video amok yengi keso yam sauna makutta thanga mapai duna lepli. Mangdana nupa ama tasin duna family. Yam kina keso da su ying duna. Sengayo, narol jumlaba, ay nang bukan bini. Natraba, nang kudak sida, ikut magdahat ka ni, kudak sida. Sengayo, engineer toy bada, photo do mataw karam na leram bada. Sengna ko mo, napun sido, mangningra bade. Nupa do kina keso da ying duna hairi. Sir, ay tasing na kangjada bade. Sir toy bana, tabak mapamda, inspection lag bana tana. Atay maramgi tabak mapamda lagte. Laglaso, tabak ki wari na tana, atopa wari sati. Ay tasing na kangda bade sir. Keso do saung na nupa do da kongpak na gawi. Nupa do long na haitha do na tay. Keso, jangsin do na nupa do ki color pai do na jingkatli. Aduga ngang do na hairi. Nang sing na kangdre, ha? Hairi roy na leple. Sir, ay tasing na kangjada bane. Kanghaude, keso na makutta pairamba thangdo na nupa do da tinkiba. Matangi video do amuk yengi. Adubu handakti konjal tamaktai masak ude. Cameraman nang nini, ay nang han kai tirise. Nang hat na buhot na bada mitam kaya ay gikot na sikre nang kangra. Makol hauna nokpagi konjal sutay. Keso, nang na ay bahat ki bayay. Adubo, nang gijan fam di layron. Ay gijan fam layroy dawa. Engineer matay manaw so ay naloisin birani. Magi upu umada loy na lay haibadaw. Adu so ay kangi. Makoy ani hat krama matong madugi problem daw ay na solve daw gani. Aduga toy bagi machanupi nong lawbi do so ay gioy gani. Asi haing baloy baga nang maygi ahoba makol ama amok. Ngamba makutukutum ka na tasinduna mamit ika na asaw mo do kangli. James, record to thari. Anamba na isay uy na dawi. Maragda voice record daw bagi ama yawri. Ichabukan biyo. Aigi jasana toy. Aigi japariani bo. Awawa tahanda na kanbi. Memory sibu pangwa mina. Keso bu panbi. Aigi jasing bukan biyo. Aigi jasing bukan biyo. Nupigi konjel ni. Priyagi konjel oigani haimba kangi. Ngamba pamlambadagi pukhawgalai. Binagi da chalusi. Iyamba, inidi halakdre. Halakta sanu, chatabi ade, hawgalo. Kaida wano chatuisi ba? Aigi chimnabam layre, lao. Matangi numit ni. Khabar ki headline da angangba mayik na iduna mayik la na haplari. Tikadar keso, murder case ki phari.